Ibudau Thangjingda lai khurumnaba Moirangi mafam kayada Maitai Singna camp Tauduna Laikibaga Loinana Manipur gi Vishnupur amadi Churachandpur district anida ngasidagi security ki section Thourang Kankhat-Khre hairi news agency ki pau matungina Vishnupur district ki kwakta amadi Phogakchau ikhaida security deploy taubagi masing hengatkre Ibudau Thangjing lai khurumba chatnabagi damak hairiba mafam ani asi fauraga chatkadabani pau aduna makha taraduna ngarang Vishnupur district ki Moirang da leiba Ibudau Laishangda miyamna lai khurum laba matung Moirang amadi masiga koibada Thangjing chingda leiriba Ibudaugi khubamda lai khurumba chatnaba kem tauduna leinaki hairi nakal amaromda kuki jo furup ki miyoi kayana maitai macha sing mafam aduda changlaktanaba Thangjing chingkhongda ngarang khongjang changsinki kuki singna changsinki ba khongjang aduda sarukyana bagi damak tongan tongan mafam kayadagi kuki singna garida Lak naba fawba yaunaki loinana maitai na namna taba tampak amadi kuki na namna taba chingi district haiduna khaidok liba buffer zone lansin nabu honarakpa khudingmak kuki jo furupu singnabani haina logani loinana maduda tholakpa fafattagi tekchak khudingmak masa masa na pujagani hairi panba yabadi kuki organization taruk na maitai singbu Thangjing singda lai khurumba changlakpada athingba thamduna lakibani masigi mayokta maitai heritage foundation gi maikaidagi rules of law gi matungina citizen amana fangfam thokpa constitution piriba hak khudingmak fanghangadabani maitai singbu Thangjing chingda leiriba ibudau khurumba chatpada thingliba si unconstitutional oi haibaga loinana constitution gi freedom of movement amadi right to religious practice khongaunabani haina fongdokibani